From the regular relative wicket test so cartoon mahau meng taberesu hamatara sari bro ngasi imphal funga pau se singi cartoon sing the cartoon is na kari hainu liba kari phonol liba kari wakal khalan habdu miam da sadunga thamjage an lokho jage sanga express ki onthok panida onthok pai haiba cartoon sing biam phajaba hajik se gan ga matamni mangani chumna pangthok kadabani nan dege hogre ade da gan ga gi sin sida khoi ki maitei sing na thakpa yam nusi bai lebane Maite gi som changbiro maite gi din changa som maning thom changbio do ga som phawdo piyo ha ganda labi ta le me do adu gi to rani adama na haine lae maite ni kumei orobo kumei manung si di lem na khara pithau dana sine ma haise ada gan ngai gi kun gi nu pa sin hai tare ko haudri don try do goni pitakani langa lakminaram ba amadudi phiroi loi khrabana yam phajaba poni hari chi ko oi khul gi oina chanabi gi kari gi pitak bole ka henjan bodo ada sakan ngai ne na sida khoi festival ne thak lak bodo ne ba ar pitakani haji don try to boni houdri na ado nang midang lakminaram ba madudi piroi loi graba na si grabra na aduna phatte haibam su utpado ni da yam phajaba poni to ise dum ado somna kan lakwa phagi oin tong na ba leibodo somna kan changbiro somjang kan changbiro khoi maitei gi diena Noning mani ko mitai bu karem na ba na tragam do ba na te me am na sum haina bu gi pot na khoi tong na bu ni sangbiro ga so na phawdo khraga khoi gi labi ta le re me ha bi film du ni na maside da khuna thak pa gi phatta ba hoi lai gi kari gi to ba yu pan tha ba khot pa kri ga to ra su bu phatte hai ba gi pot na su message am su pi ba yam na wan thuk le ba cartoon ni na ai thamjage mathang da leisna khoi sana le ba ki loire da na ha du ni loire da na is cartoon jeng biu Wari sana bani MLA Mantri ma yaure adagi amasna ngi moi jaga sinda SP office thugai ba lak pada pairak pa nongmai singdu phara bro mana hang bane ba ade zaman ko ka dai dagi pha do no da maru dum piram dani na handa khoi kangpu bi gi do bani SP ji thugai gi ba SP show ki ba akoi si daga oram ta di phan MC ni na haina ba do ta pak daga oiradi ade da madu gi potu ne da thugai ba lak ngu do pha gra ba ka dai de pha bro da maru dum pisal mani haidana Maru Pishan Bagi, Amaya Pazaba, Adusu, one talk labor cartoon, Amani, had an item again. But the Lashna Pona Pungi, Balo Hedoni. Balo is the young bio. Gasagi, Yam Chauba, Yumagi, Yam Chauba, me and Magi, Mayumni. And then the man come into the illegal over post, put a kick, have a pow, Tumbaneva. Young broker press Sargumba, Kariguma, Meama, and the boy doing man hider. Security check post Meam Labado. Adugi mating na ni aina illegal item mayam asi tana purak lisiana mana purpaga misi mayam haidi mana pininga thasi leiriba ile post mayam do haina raga tawna raga kaino lenden tawna raga yabagi pot ne do lenden do yara kandani puraga license hoi more lambi da ungang mayam toromba kari toromba mayam check post ino kamai la ino u to mayam du bu phirkau da haba purak pa yabra saktiman da tata gaida pura laini lambi tongai ba phawra chatlini myam se aduna size da dum len den khara tongna be potu ne aduna aina ngasi poche myam ma drug oiram be kari oiram be yaste da sida under sut tawre mon kem haida na aina ngasi purak ko ngami se nang nakta check post myam do adu leibegi ni moi mateng ni aina illegal item purak ngami se yamna phajaba wan tok leiba adum ba cartoon ne na ai thamjage matang da leisna khoi Welan Paugi as loire have the name. I don't say leaders in a wangang money, I don't know leader get supporter may have the Pagera Parada Kubak the Pago Kubudo, leader no Bahadi, Chung get Laligra Adim to the base Toroka, Yellow cartoon near the high. I say hello, Pagi, Narang Gangba, Nasi Gangba Manadrena, and the Magi Mayam Sinoko. Sarna Buhari, Kubak Kuzari, Kubak with the Kubudo, and the Mayam Sena gives them Yauba, Kubak Sum Kuba Adoni. Kasi ngangi ba nan ngangi ba je aduna sidati nawai video recording kari kra leram ponte to ngai lengai matam da di khoi press ke to kan da sapa sara ka phu ba adagi photo ma hap na bu khona ba da kyam wa ba aduna sidi photo ji digital era la abina hamling ba hap yare khutak ta kari di digital ge le chel lak ya ponte matam du da lai ba paw mi sing du di khoi phana la ma khoi gi lusing mana bu oiro amana bu oiro nga su video recording later nina adum semdo ga sadu ga phajaba da ibi ba ngakten hejiti semdo khadu po yaba nati ai ne ha gi bodo dum ai dunia dun hada minister maya ama wild animal kain toroga adagi psychotherapy kain to ba psychology gain to gi ba maya ama koi leigre
ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯇꯨꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯗ ꯑꯗꯒꯤ ꯌꯨꯇꯨꯕꯇ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯎꯔꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯆꯍꯤ 100ꯒꯤ ꯃꯇꯨꯡꯗꯁꯨ ꯉꯥꯡꯅꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯨꯅ ꯂꯣꯏꯅꯃꯛ ꯎꯗꯧ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯤꯅ ꯄꯨꯟꯁꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯅꯕ ꯆꯍꯤ 100ꯅꯤ ꯑꯗꯨ ꯆꯍꯤ 100ꯗꯤ ꯀꯩꯁꯨ ꯌꯧꯗꯕ 80 90 60 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯅꯕ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯁꯦ ꯁꯤꯕꯗꯁꯨ ꯀꯩꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯁꯤꯗꯁꯤꯡ ꯑꯁꯤꯗ ꯑꯔꯪ ꯑꯔꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯎꯔ ꯀꯔꯤ ꯂꯩꯔꯤꯅꯣ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯁꯤꯗ ꯖꯦꯂꯦꯁꯤ ꯀꯥꯗꯅ ꯑꯃꯅ ꯑꯃ ꯆꯤꯡꯊꯅꯗꯣꯏꯒꯤ ꯋꯥꯈꯨ ꯁꯣꯁꯥꯏꯇꯤꯒꯤ ꯇꯧꯅꯔꯤꯕ ꯀꯔꯤꯒꯤꯅꯣꯅ ꯍꯦꯛ ꯍꯥꯏꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯂꯝꯕꯤꯁꯦ ꯂꯥꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯃ ꯅꯤꯡꯉꯀꯥꯟꯗ ꯃꯁꯤꯃꯗꯤ ꯌꯥꯗꯦꯀꯣ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯕꯒꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯁꯃꯥꯖꯒꯤ ꯐꯅꯕ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤ ꯐꯅꯕ ꯂꯥꯏꯔꯖꯔꯕ ꯍꯣꯠꯅꯕꯗꯤ ꯀꯟꯕ ꯑꯐꯥꯎꯕꯗꯤ ꯑꯣꯏꯒꯗꯕ ꯇꯦꯂꯦꯟ ꯂꯩꯖꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯑꯗꯨꯝꯕ ꯑꯇꯥꯡꯕꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯄꯤꯗꯅ ꯇꯧꯕ ꯃꯌꯥꯝꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯐꯥꯎꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯣꯟꯅꯔꯒ ꯂꯩꯍꯧꯗꯣꯏꯁꯦ ꯑꯗꯨꯅ ꯑꯗꯥꯏ ꯄꯣꯠꯇꯨꯗꯅꯤ ꯑꯗꯨꯅ ꯉꯁꯥꯏꯗꯤ ꯂꯤꯗꯔꯁꯤꯞꯅꯕꯨ ꯍꯥꯏꯔꯗꯤ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯍꯦꯛꯇ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯁꯦꯟꯗꯨꯅꯦꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯑꯍꯜꯒ ꯑꯣꯏꯔꯛꯄꯒꯤ ꯑꯗꯨꯝ ꯉꯔꯥꯡ ꯉꯥꯡꯕ ꯉꯁꯤ ꯉꯥꯡꯕ ꯃꯥꯟꯅꯗ꯭ꯔꯦꯅ ꯁꯥꯔꯅꯕꯨ ꯍꯥꯏꯔꯗꯤ ꯈꯨꯕꯥꯛ ꯈꯨꯖꯔꯦꯅ ꯑꯗꯨꯝ ꯈꯨꯕꯒꯤ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯕꯒꯤ ꯎꯠꯄ ꯌꯥꯝ ꯐꯖꯕꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯎꯕꯤꯔꯣ ꯀꯃꯥꯏꯅ ꯌꯦꯡꯅꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯁꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯁꯤ ꯌꯦꯛꯑꯦ ꯊꯝꯕꯥꯜꯒꯤ ꯁꯪꯂꯦꯟ ꯑꯃꯅꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟ ꯀꯥꯏ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯊꯝꯕꯥꯜꯒꯤ ꯁꯪꯂꯦꯟ ꯑꯃꯅꯤ ꯑꯗꯩꯗ ꯃꯌꯥꯝꯁꯤ ꯃꯤꯇꯤꯡꯒ ꯇꯧꯕ ꯑꯗꯩ ꯉꯥꯡꯅꯕ ꯑꯗꯩ ꯑꯃꯅ ꯇꯥꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯗ ꯃꯌꯥꯝꯁꯤꯅ ꯍꯥꯏꯅꯕꯁꯦ ꯌꯥꯏꯐꯔꯦ ꯊꯝꯕꯥꯜꯅ ꯉꯥꯏꯊꯣꯏꯔꯦ ꯊꯝꯕꯥꯜ ꯂꯩꯕꯗꯒꯤ ꯂꯩꯕꯥꯛꯁꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦꯅ ꯂꯥꯎꯕꯗꯨꯅꯦꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯁꯤꯅ ꯈꯨꯝꯃꯛꯄꯅꯤ ꯅꯈꯣꯏꯕꯨ ꯀꯌꯥꯝ ꯀꯥꯟꯅꯔꯒꯦ ꯑꯗꯨꯛ ꯊꯥꯒꯠꯄꯤꯔꯤꯗꯨꯕꯣ ꯃꯌꯥꯝꯒꯤ ꯂꯥꯏꯔꯤꯑꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤda ꯑꯗꯨꯅꯤ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯃꯌꯥꯝ ꯐꯖꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤ ꯍꯨꯟꯅꯕ ꯂꯦꯞꯇꯦ ꯄꯥꯔꯂꯥꯃꯦꯟꯇ ꯆꯄꯜ ꯇꯣꯡꯉ ꯂꯥꯛꯏ ꯇꯤ ꯁꯥꯔꯠ ꯂꯤꯠꯂ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯒꯤ ꯆꯍꯤ 30 ꯍꯦꯟꯅ ꯀꯥꯔꯛꯑꯒ ꯁꯤꯗꯩꯗ ꯃꯌꯨꯝꯕꯧ ꯃꯩ ꯊꯥꯔꯀꯥꯟꯗ ꯍꯦꯛꯇ ꯑꯔꯣꯏꯕ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯙꯣꯔꯥ ꯍꯨꯔꯥꯟꯕ ꯀꯔꯤ ꯀꯔꯥꯕꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯊꯣꯛꯅꯕꯤꯅꯤ ꯑꯗꯨꯅ ꯇꯤꯟꯅꯔꯛꯄ ꯕꯣꯟꯙꯨ ꯀꯧꯕꯅ ꯀꯥꯟꯅꯔꯣꯏ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯕ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯟꯅꯕꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯌꯥꯝ ꯀꯥꯟꯅꯔꯒꯦ ꯑꯗꯨꯛ ꯊꯥꯒꯠꯄꯤꯔꯤꯗꯨꯕꯣ ꯃꯌꯥꯝꯒꯤ ꯂꯥꯏꯔꯤ ꯍꯥꯏꯗꯅ ꯌꯥꯝ ꯐꯖꯕ ꯅꯆꯤꯟ ꯂꯥꯎꯔꯤꯁꯦ ꯌꯥꯏꯐꯔꯦ ꯊꯝꯕꯥꯜꯅ ꯉꯥꯟꯊꯣꯏꯔꯦ ꯊꯝꯕꯥꯜ ꯂꯩꯕꯗꯒꯤ ꯂꯩꯕꯥꯛꯁꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯂꯥꯎꯕ ꯉꯁꯥꯏꯗꯨꯅꯤ ꯁꯥꯔꯅꯕꯨ ꯆꯨꯝꯃꯦ ꯍꯥꯏꯔꯗꯤ ꯂꯥꯟꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯨꯕꯥꯛ ꯈꯨꯔꯦꯅ ꯈꯨꯕꯗꯣ ꯑꯗꯨꯅꯤ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯅ ꯃꯥꯒꯤ ꯄꯦꯟꯖꯗꯕ ꯈꯔ ꯂꯩꯔꯛꯄ ꯊꯝꯃꯛꯄꯗꯨꯅꯤ ꯑꯃꯒꯤ ꯐꯣꯔ ꯑꯦꯟ ꯑꯒꯦꯟꯁꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯑꯩꯗꯤ ꯀꯥꯔꯇꯨꯟꯁꯤꯅ ꯄꯤꯔꯤꯕ ꯋꯥꯍꯟꯊꯣꯛꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯅꯨꯡꯗ ꯈꯤꯇꯪ ꯑꯦꯂꯥꯕꯣꯔꯦꯠ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯗ ꯐꯣꯔ ꯑꯦꯟ ꯑꯒꯦꯟꯁ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅ ꯁꯤꯅ ꯏꯁꯨꯗ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯆꯠꯄ ꯄꯣꯠꯅꯦ ꯃꯥꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯍꯣꯇꯦꯜꯒꯨꯝꯕꯗ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕꯗ ꯑꯩꯈꯣꯏ ꯗꯦꯇꯤꯡ ꯇꯧꯕꯒꯤ ꯄꯣꯠꯅꯤ ꯎꯅꯕ ꯑꯗꯩꯗ ꯅꯨꯄꯤꯁꯤꯅ ꯍꯪꯕ ꯋꯥꯍꯪꯅꯤ ꯀꯃꯥꯏꯅ ꯍꯪꯒꯦꯗ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯒꯦ ꯑꯆꯥ ꯑꯔꯝ ꯂꯩꯕ꯭ꯔꯥꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯍꯥꯏꯅꯕꯗꯨꯅꯤ ꯑꯩꯗꯤ ꯄꯨꯔꯥ ꯚꯥꯏ ꯀꯣꯏꯂꯥꯁꯇ ꯄꯨꯜꯂꯦ ꯀꯥꯏꯅꯀꯣ ꯊꯕꯛꯀꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯗꯨꯒꯤ ꯈꯜꯂꯀꯥꯟꯗ ꯃꯣꯏꯅ ꯇꯝꯃꯨꯔꯤꯕ ꯃꯌꯥꯝꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 1,00,000 2 ꯃꯥꯒꯤ ꯁ꯭ꯀꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯟꯅꯕꯤꯅꯦꯕ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯄꯤꯔꯤꯕ ꯇꯣꯂꯣꯞꯁꯤꯅꯒ ꯌꯨꯝ ꯁꯥꯕ ꯑꯗꯩ ꯒꯥꯔꯤ ꯂꯩꯕ ꯒꯥꯔꯤꯗꯤ ꯀꯩꯁꯨ ꯉꯝꯄꯣꯟꯇꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯧꯖꯅꯥꯝ ꯄꯨꯖꯅꯥꯝ ꯑꯃ ꯇꯧꯕ ꯍꯥꯕꯤ ꯖꯥꯕꯤ ꯇꯧꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯤꯗꯩꯗ ꯂꯩꯔꯤꯁꯦ ꯚꯥꯏ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯄꯣꯁꯇꯤꯡꯁꯤꯗꯤ ꯄꯨꯔꯥ ꯁꯣꯔꯣꯛꯇ ꯄꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯀꯥꯏꯅꯀꯣ ꯁꯟ ꯁꯣꯔꯣꯛꯇ ꯄꯨꯟꯕꯒ ꯀꯩꯝ ꯆꯠꯅꯤꯡꯉꯥꯏ ꯅꯥꯄꯤꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯖꯤꯛ ꯆꯥꯐꯝꯁꯨ ꯂꯩꯇꯕ ꯌꯥꯝ ꯋꯥꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯗꯅꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯒꯦ ꯑꯆꯥ ꯑꯔꯝ ꯂꯩꯕ꯭ꯔꯥꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯊꯤꯅꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯍꯟꯅꯨꯒꯦꯔꯥ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯍꯥꯟ ꯁꯨꯒꯔ ꯗꯦꯗꯤ ꯑꯗꯒꯤ ꯅꯦꯅꯦꯒꯤ ꯕꯨꯡꯉꯣ ꯃꯌꯥꯝ ꯏꯁꯩ ꯌꯥꯎꯔꯛꯏꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯆꯍꯤ 20-30 ꯒꯦꯞ ꯂꯩꯒꯦꯔꯥ ꯑꯗꯨꯝ ꯑꯍꯟꯗꯨꯕꯨ ꯈꯔ ꯑꯣꯏꯖꯁꯅꯨ ꯄꯩꯁꯥꯕꯨ ꯄꯥꯏꯔꯕ ꯃꯔꯟ ꯃꯊꯨꯝꯕꯨ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯍꯣꯠꯆꯟꯅꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯎꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯍꯥꯏꯁꯦ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯒꯦ ꯑꯆꯥ ꯑꯔꯝ ꯂꯩꯕ꯭ꯔꯥꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤꯍꯦ ꯍꯥꯏꯗꯨꯅꯤ ꯗꯁꯥꯅꯤꯍꯦ ꯁꯤꯗ ꯉꯁꯥꯏꯒꯤ ꯚꯣꯠ ꯂꯦꯞꯀꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯂꯦꯞꯄꯝꯃꯒ ꯑꯗꯨꯒ ꯍꯟꯗꯛ ꯀꯥꯔꯝꯃꯒ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯂꯦꯞꯀꯦ ꯀꯥꯏ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤ ꯇꯨꯄꯤ ꯎꯞꯄ ꯂꯩꯔꯕꯅꯤꯅ ꯍꯥꯟꯅ ꯑꯣꯜꯃꯣꯁ MLA ꯒꯨꯝꯕ ꯃꯟꯇ꯭ꯔꯤꯒꯨꯝꯕ ꯑꯣꯏꯔꯦꯅ ꯈꯜꯂꯁꯤ ꯑꯗ ꯃꯥꯅ ꯃꯥꯏ ꯅꯨꯄꯤ ꯊꯕꯛ ꯇꯧ ꯂꯩꯔꯦ ꯑꯗ ꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯀꯥꯔꯗꯤ ꯃꯃꯥ ꯅꯪ ꯋꯥꯗꯅꯕ ꯅꯈꯣꯏ ꯑꯅꯤ ꯁꯨꯅꯕ ꯌꯦꯡꯒꯦꯗꯥꯅ
ꯐꯖꯕꯅꯤ ꯀꯥꯕꯨ ꯀꯥꯔꯗꯤ ꯅꯪ ꯋꯥꯗꯅꯕ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯁꯦ ꯑꯅꯤ ꯂꯣꯟꯗꯣꯏꯅꯤꯀꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯣꯏ ꯑꯅꯤ ꯁꯨꯗꯣꯏꯅꯤ ꯑꯅꯤ ꯁꯨꯅꯕ ꯌꯦꯡꯒꯦꯗ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯅꯤꯁꯤ ꯂꯣꯟꯕꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯇꯧꯅꯔꯦ ꯍꯧꯖꯤꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯦꯝ ꯑꯦꯜ ꯑꯦꯕꯨ ꯑꯣꯏꯔꯗꯤ ꯑꯅꯤ ꯂꯣꯟꯒꯗꯕꯅꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯝꯄꯜꯁꯔꯤ ꯐꯣꯔꯃꯨꯂꯥ ꯀꯟꯁꯇꯤꯇ꯭ꯌꯨꯟ ꯑꯣꯏꯅꯒ ꯂꯩꯕ꯭ꯔꯥ ꯑꯗꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯑꯣꯏꯔꯗꯤ ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯈꯨꯠ ꯊꯦꯛꯄꯗ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯑꯅꯤ ꯑꯅꯤ ꯂꯣꯟꯅꯕꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯝꯃꯛꯏꯕ ꯀꯥꯔꯇꯨꯟꯁꯤ ꯊꯝꯃꯛꯏꯁꯦ ꯀꯥꯕꯨ ꯀꯥꯔꯗꯤ ꯃꯃꯥ ꯅꯪ ꯋꯥꯗꯅꯕ ꯅꯈꯣꯏ ꯑꯅꯤ ꯁꯨꯅꯕ ꯌꯦꯡꯒꯦꯗ ꯍꯥꯏꯁꯦ ꯅꯈꯣꯏ ꯑꯅꯤ ꯁꯨꯍꯟꯒꯦ ꯍꯥꯏꯅ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯑꯃ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯋꯤꯠꯀꯤ ꯋꯦꯅꯁꯗꯦꯅ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯃꯣꯏ ꯃꯁꯦꯟ ꯑꯣꯐꯤꯁꯇ ꯌꯨ ꯁꯤ ꯈꯪꯉꯤꯀꯣ ꯑꯦꯠ ꯗꯤꯁ ꯔꯦꯠ ꯑꯣꯐ ꯀ꯭ꯔꯥꯏꯁꯤꯁ ꯑꯦꯟ ꯆꯥꯔꯖꯦꯁ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯀ꯭ꯔꯥꯏꯁꯤꯁ ꯑꯗꯨꯒ ꯃꯔꯥꯜ ꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯗꯣ ꯑꯥꯏ ꯑꯦꯝ ꯇꯣꯇꯦꯂꯤ ꯍꯦꯜꯞꯂꯦꯁ ꯑꯩ ꯃꯁꯤꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯥꯏ ꯋꯤꯜ ꯅꯣꯠ ꯇꯣꯂꯔꯦꯠ ꯑꯩ ꯃꯗꯨ ꯈꯥꯡꯉꯣꯏ ꯑꯦꯟ ꯅꯦꯚꯔ ꯂꯦꯠ ꯒꯣ ꯑꯩ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤꯅꯦꯕ ꯌꯨ ꯁꯤ ꯑꯦꯠ ꯗꯤꯁ ꯔꯦꯠ ꯑꯣꯐ ꯀ꯭ꯔꯥꯏꯁꯤꯁ ꯑꯦꯟ ꯆꯥꯔꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯖꯔꯒꯁꯨ ꯑꯩꯁꯦ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯥꯏ ꯋꯤꯜ ꯅꯣꯠ ꯇꯣꯂꯔꯦꯠ ꯑꯦꯟ ꯅꯦꯚꯔ ꯂꯦꯠ ꯒꯣ ꯑꯣꯐ ꯑꯩꯅ ꯑꯩ ꯃꯁꯤ ꯈꯥꯡꯉꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏꯅꯤ ꯑꯗꯨꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯛꯁꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯂꯣꯏ ꯈꯪꯅꯔꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯕꯦꯁ ꯇꯧꯔꯛꯄ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯊꯪ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯕ ꯊꯝꯖꯔꯤ ꯄꯤꯅꯤꯕꯤꯁ ꯁꯤꯡꯒꯥꯄꯨꯔ ꯑꯗꯨꯒꯨꯝꯂꯕ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 35ꯔꯣꯝ ꯆꯠꯂꯒ ꯂꯩꯕ Everyone is welcome. I think